kasi sakumda laman kasi special saring tongne na ko weekend special saring ne adu sakumda laman Delhi ki sakum sida abitang ye minar ko मैं amnung yam kan tare use koi sakum gi se le bane ai yong nung kan tare ai gap bike se park tok salam ne ai bike se park ne le today special guy na saring tongba makan kaleja tum guy na sakum gi se poi se nung yam kan tare manung chang ji ko ha pe du ko koi order ke ka tor jo wari batai ke ko lag ya mu le se da ko thok tor le sakum de le to order to woi do hai ra ke and kai kai sap no du so ring ready le re pudu saw re ho se kamai to khang chau se ꯑꯐꯕ ꯌꯨꯇ꯭ꯌꯨꯕꯔꯁꯨ ꯂꯩꯔꯦ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨꯗꯣ ꯌꯨꯇ꯭ꯌꯨꯕꯔ ꯑꯐꯕ ꯍꯥꯎꯕꯔꯣ ꯆꯥꯛꯈꯨꯝꯗ ꯂꯥꯛꯄ good you like it oh my god you are taking extra rice wow take more sharing over wow how we chang do good it's worthy yeah worth with the weather ready mayam ngasi kui matung tha mai matung bai tare ai je sabdar jang ram ne tha ma di le charak ri ja to koi oza chakum koi oza amma na ju majan kor ba kari maram ni kor rai no lao tum hai le ba kainom taste to ni try to ni hai ba to hai petang hang ji ko kai no na ko oza da welcome back oza hi mayam to oza na ai je hantak mar se lao tum hai je kai no ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯀꯧꯖꯕꯗꯤ ꯀꯩꯅꯣꯅꯤꯗ ꯑꯩ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯕꯨ ꯆꯥꯛꯈꯨꯝꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯕꯥꯃꯣꯟꯅ ꯊꯣꯡꯕ ꯁꯔꯦꯡ ꯆꯥꯅꯤꯡꯉꯤꯒꯨꯝꯕ ꯑꯩ ꯏꯟꯁꯇꯥꯗ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯊꯥꯕꯤꯔꯛꯄ ꯑꯗꯨꯅ ꯑꯩꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯗꯨ ꯈꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯗꯛ 20 days 15 days ꯐꯥꯗ꯭ꯔꯤ ꯃꯥꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯗꯦꯜꯂꯤꯗ ꯄꯣꯔꯛꯑꯒ ꯄꯤꯌꯣꯔ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯕꯥꯃꯣꯟꯅꯦ ꯃꯅꯤꯄꯨꯔꯗꯗꯤ ꯁꯔꯦꯡ ꯊꯣꯡꯕꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯇꯥꯔꯦ ꯕꯥꯃꯣꯟꯅ ꯊꯣꯡꯕꯗꯤ ꯍꯥꯎꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯀꯁꯇꯃꯔ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯒꯤ ꯑꯩꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯤꯌꯣꯔ ꯕꯥꯃꯣꯟ ꯑꯃ ꯄꯨꯔꯛꯑꯒ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯒꯨꯝꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯤꯀꯦꯟ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯁꯅꯥ ꯊꯣꯡꯕ ꯑꯣꯏꯔꯒꯁꯨ ꯃꯣꯖꯨꯗꯥꯟ ꯁꯣꯔꯤ ꯃꯣꯗꯨꯖꯥꯟ ꯍꯥꯞꯄ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯩꯅ ꯀꯩꯀꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯑꯃ ꯄꯨꯖꯔꯛꯏꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯂꯥꯁ ꯁꯟꯗꯦꯗ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯔꯦꯡꯁꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤꯅ ꯑꯗꯣ ꯑꯩꯅ ꯁꯦꯜ ꯇꯧꯕꯗꯤ ꯅꯠꯆꯗꯦ ꯖꯁ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯑꯣꯖꯥꯗ ꯀꯧꯕꯤꯕ ꯃꯔꯝꯗꯤ ꯑꯩ ꯑꯍꯥꯟꯕ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯗꯣꯏꯅꯦ ꯃꯦꯅꯨꯗ ꯍꯥꯞꯄꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯖꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩꯅꯣꯗ ꯑꯣꯖꯥꯗ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯀꯧꯖꯔꯒ ꯇ꯭ꯔꯥꯏ ꯇꯧꯃꯤꯟꯅꯁꯦꯅ ꯁꯨꯃꯥꯏꯅ ꯀꯧꯕꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯀꯁꯇꯃꯔꯁꯤꯡꯅꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯏꯟꯁꯇꯥꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯅꯝꯕꯔꯗ ꯑꯗꯨꯝ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯀꯨꯖꯤꯟꯗ ꯌꯥꯝꯅ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯍꯟꯅꯕ ꯃꯅꯤꯄꯨꯔꯗ ꯗꯥꯏꯔꯦꯛ ꯐꯪꯉꯤꯕ ꯃꯍꯥꯎꯗꯣ ꯑꯗꯨꯝ ꯗꯦꯜꯂꯤꯗꯁꯨ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯁꯦꯜ ꯐꯥꯎꯗ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯑꯦꯗ ꯇꯧꯁꯤꯟꯖꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯣꯖꯥꯕꯨ ꯀꯧꯖꯕꯅꯦ ꯉꯁꯤꯁꯦ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯣꯝꯗ ꯊꯣꯡꯉꯒ ꯃꯤ ꯃꯔꯤ ꯃꯉꯥꯒꯤ ꯊꯣꯡꯕꯗꯨꯒ ꯄꯨꯔꯥ ꯒ꯭ꯔꯨꯞꯇ ꯈꯥꯡꯖꯥꯎꯗꯒ ꯊꯣꯡꯕꯒꯤ ꯇꯦꯁꯇꯣ ꯇꯣꯉꯥꯟꯕ ꯑꯃ ꯊꯣꯛꯄꯅꯦꯕ ꯃꯥꯒꯤ ꯑꯦꯔꯣꯃꯥ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯑꯃ ꯑꯗꯨꯗꯨꯃꯛꯅ ꯑꯩ ꯉꯁꯥꯏ ꯑꯩ ꯂꯥꯛꯄꯗ ꯅꯝꯖꯔ ꯄ꯭ꯔꯣꯡ ꯁꯥꯅ ꯍꯧꯖꯤꯛ ꯊꯣꯡꯍꯧꯔꯤꯕꯅꯦ ꯑꯗꯨꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯇꯦꯁ ꯇꯧꯕꯗꯤ ꯍꯣꯏ ꯌꯨꯝꯗꯁꯨ ꯊꯣꯡꯕ ꯍꯥꯎꯏ ꯍꯥꯎꯇꯕ ꯅꯠꯇꯦ ꯕꯠ ꯕꯜꯛꯇ ꯊꯣꯡꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯋꯤꯀꯦꯟꯒꯨꯝꯕꯁꯦ ꯑꯗꯨꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯖꯁ ꯀꯝ ꯑꯦꯟ ꯍꯦꯞ ꯐꯟ ꯑꯩꯁꯨ ꯑꯩꯒꯤ एक्सपीरियंस शेयर तौजरगे मैम ऐगाना तोंब सरेंग इन दिल्ली हाइज अदुना जस्ट विल वेट फॉर इट फोन ले कनानो सिबो अखोगी हीरोनी ने इके कई कई पोनो सिबो का हाइरो इरोमा लेरे इरोमा सरेंग उती कांसोय रौ अतोयबा अदई सिना कई कांगौदा कइनो सिबो बोरी ने अदगी अखोगी कनो जिंगलावी कनो ने हाउदोरिन सिदे मैम ट्राई तौरसिबो प्रजा मैम गाई मुद्रसिबो माई तोमतन नमहर
Ready? Asik. So mayam horse ko si je saring nan horing asi sile kan pande ju rong ni ko kram ma hau ke si chan fry to je mem Your face, let me see your face. Oh, you're glowing now. hungry mayam Glowing now. hong tum la I keep doing Mayam. that. You're so busy. I'll go later. second on sila Your dad face to go. Raja mayam ki se sakhu ma ha ma sim tu to si ko mong sa man gai jo kut pu to hong ga ta ni si hong du ri wow rum to de ma di Pro Max how is it wow 那真天你活我也没反正大嘞 ꯑꯗꯨꯒ ꯁꯤꯃꯁꯨ ꯇ꯭ꯔꯥꯏ ꯇꯧꯋꯦꯀꯣ ꯉꯥꯁꯦ ꯁꯤ ꯑꯇꯣꯏꯕꯁꯤꯁꯨ ꯃꯅꯝ ꯅꯨꯡꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯆꯪꯕꯗ ꯃꯅꯝ ꯍꯥꯏꯐꯦꯠ ꯅꯝꯃꯛꯈꯤ ꯁꯤꯂꯣ ꯎꯈ꯭ꯔꯕꯣ ꯁꯤ ꯂꯩꯔꯦꯁꯦ ꯔꯧ ꯄ꯭ꯔꯣ ꯃꯦꯛꯁ ꯍꯥꯎꯋꯦ 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 와우. 아도 그노즈디 사이링즈나 카 크리미 오야 타레 크리미 오야 거 되게 로즈나 나기 플레버 라 도 사이링즈나 more creamy more heavy 아이 타레 아도나 you can enjoy both 나즈디 좀 regularly 방가동 나 트라이 아마자 나디 리 방니 but 사이링즈나 weekend 구마다 스페셜 오이 라타 Saturday Sunday. it is very creamy am hawe 나이레 도디 마야무 코노 하이라게 거 비범제 장목기 thank you siêu hajik nga nó uốn luộc nó hấp vào này mà cái nga gì mà tung nghèo đó uống ngọt chúng tổ vào tôi ra em đi thơm mẹ uống ngọt rất thơm mẹ cái này heavy rồi mẹ màu này mấy kia thank you tao sẽ quần à không có uti ju lu dare to se da usoi yaw le me usoi ji uti ji mai perfect combo ai ta nga si nong ga ta ju ko nong ga ta ba ne nga ga to as mai ne ai plate se ngo empty oi re ko sida bori ke ka yaw ri si ma di khara il thabi re ro ma khar le me sarin puloi uti pungloi ro pungloi si ma de ina thabi ra ne hore bai jeng ge chak chu extra lo ne asmai to as nai gare saring ai empty way before and after in biro me so good place to come hai ta